ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯨꯛꯅꯤꯡꯁꯦ ꯋꯥꯍꯜꯂꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯊꯃꯣꯏ ꯀꯥꯏꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯊꯨꯝꯍꯠꯈꯤꯗꯨꯅ ꯄꯨꯛꯅꯤꯡꯁꯤ ꯂꯩꯇꯥꯍꯟꯗꯦ ꯃꯤꯌꯥꯝꯗꯒꯤ ꯂꯥꯞꯅ ꯆꯦꯅꯤꯡꯕ ꯑꯃꯗꯤ ꯄꯨꯟꯁꯤꯗꯒꯤ ꯐꯥꯎꯕ ꯂꯥꯞꯅ ꯆꯦꯅꯤꯡꯕꯒꯤ ꯐꯤꯚꯝ ꯑꯣꯏꯔꯛꯄ ꯌꯥꯎꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯃꯥꯌꯣꯛꯅꯗꯕ ꯅꯠꯇꯦ ꯑꯩꯍꯥꯛꯀꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯩꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯦꯟꯇꯦꯜ ꯗꯤꯄ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯇꯥꯕ ꯌꯥꯎꯈ꯭ꯔꯦ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯇꯦꯝꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯃꯛꯅ ꯕꯦꯁꯤꯁ ꯑꯣꯏꯔꯒ ꯑꯩꯍꯥꯛꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯞꯅ ꯊꯤꯖꯤꯟꯖꯈꯤ ꯑꯃꯗꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯐꯤꯚꯝꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯥꯕꯨ ꯀꯟꯖꯔꯒ ꯃꯥꯡꯂꯝꯆꯠꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯦꯟꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯂꯧꯕ ꯉꯝꯖꯔꯛꯈꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯤꯚꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯄꯨ ꯀꯟꯕꯤꯔꯒ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯐꯣꯔꯃꯨꯂꯥ ꯑꯃ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯅ ꯐꯪꯖꯕꯁꯨ ꯉꯝꯖꯈꯤ ꯑꯩꯍꯥꯛꯅ ꯐꯣꯔꯃꯨꯂꯥ ꯑꯗꯨꯕꯨ ꯗ ꯏꯟꯚꯤꯖꯤꯕꯜ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯏꯃꯣꯁꯅꯦꯜ ꯋꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯩ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤꯃꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯐꯣꯔꯃꯨꯂꯥ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯀꯥꯟꯅꯕ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯃꯗꯨꯅ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯒꯅꯤ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁꯤꯅ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯔꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯨ ꯅꯩꯅꯕꯁꯨ ꯃꯇꯥꯡꯁꯤꯗ ꯇꯉꯥꯏ ꯐꯗꯦ ꯈꯟꯖꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯊꯤꯖꯤꯟꯖꯕꯗ ꯐꯪꯖꯕꯗꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁꯤꯅ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯆꯠꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯅꯤ ꯂꯩ ꯑꯍꯥꯟꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯀꯂꯤꯛꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯁꯨꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯦꯟ ꯏꯃꯔꯖꯦꯟꯁꯤ ꯀꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯐꯤꯚꯝ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯂꯣ ꯗꯥꯎꯟ ꯂꯩꯕꯥꯛꯇ ꯂꯥꯟ ꯊꯣꯛꯄ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯆꯥꯛꯇꯥꯡꯕ ꯊꯣꯛꯄꯒꯨꯝꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯐꯤꯚꯝ ꯑꯃꯍꯦꯛꯇ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡꯁꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁꯤ ꯌꯥꯝꯅ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯏꯁꯥꯒꯤ ꯏꯊꯧꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯉꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯍꯟꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯍꯥꯛꯅ ꯄꯟꯖꯈꯤꯕ ꯐꯣꯔꯃꯨꯂꯥ ꯗ ꯏꯟꯚꯤꯖꯤꯕꯜ ꯏꯃꯣꯁꯅꯦꯜ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯋꯥꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯟꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯁ꯭ꯇꯦꯞ 5ꯅ ꯃꯄꯨꯡ ꯑꯣꯏꯍꯜꯂꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ ꯕ꯭ꯂꯣꯛ ꯗ ꯅꯣꯏꯁ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯅ ꯏꯁꯥꯒꯤ ꯏꯃꯣꯁꯟ ꯏꯝꯄꯦꯛꯠ ꯑꯣꯏꯍꯟꯗꯕ ꯁ꯭ꯇꯦꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯣ ꯅꯠꯇ꯭ꯔꯒ ꯆꯥꯕꯤ ꯑꯗꯨ ꯃꯤꯉꯣꯟꯗ ꯁꯤꯟꯅꯕꯤꯒꯅꯨ ꯏꯁꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯤꯒꯤ ꯃꯋꯥꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯑꯐꯕ ꯃꯤꯅ ꯑꯐꯕ ꯍꯥꯏꯔꯛꯀꯅꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯅ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯣꯄꯤꯅꯤꯌꯟꯅ ꯏꯁꯥꯗ ꯏꯝꯄꯦꯛꯠ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯐꯕ ꯍꯥꯏꯔꯛꯄꯁꯨ ꯐꯠꯇꯕ ꯍꯥꯏꯔꯛꯄꯁꯨ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯦꯠ ꯑꯗꯨ ꯇꯥꯛꯆꯕꯅꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯐꯤꯚꯝꯗꯨꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯑꯅꯤꯁꯨꯕꯗ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯔꯄꯁꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯃꯁꯤꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯀꯔꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯊꯝꯕꯤꯒꯅꯨ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝꯗꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯇꯧꯕꯗꯕꯨ ꯅꯣꯂꯨꯛꯄ ꯑꯃꯗꯤ ꯍꯝꯕꯜꯅꯦꯁ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯏꯁꯥꯒꯤ ꯏꯒꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯤꯁꯨꯕꯗ
matam punamakta isagi awatpa amadi asoiba chumthoknaba amadi isabu henna perfect oinaba honaba leptaba aikhoi mioiba haibasi kanasu perfect natte maram aduna isana isada toina wahang hangjaba aina tawriba sida asoiba yauribra natraga kari kari ahenba tamsinba yaba lei haibadu reflect tawraga improve tawa leptaba aroiba amadi manga suba step ta akhang ahi tanaba leptaba isana thajaba amadi experience leiraba expert ama natraga mentor ama thijinduna mangondagi tamjaba isana tawjariba sinpham adugi field da expert oiraba mentor amagi makhada thabak tawdraba mioi adu mahaki punsida lambi lamphangnabagi possibility yamna wangi punsigi tangka khudingmakta mentor ama loinaba haibasina angakwa makhalgi kanaba piba ngame masina punsigi mamal naidraba matam isagi energy amadi sel tum save tawada ahenba thakta mating pangba ngame masina punsida mistake tawbagi chang hanthahali isana honajariba singdugi result ahenba thakta phanghanba ngame formula asigi maru oiba nungi message hairagadi mapal thonggi oiba maramna isagi emotion da impact tawba haurabadi isagi internal strength develop tawbada oina concentrate tawbiyu madudata mangda sakhatpa ngamgani mapan thonggi oiba mioi sing natraga situation sing da fight tawduna matam manghan biganu maduna kanaba purakpa ngamoi haibani aikhoina isagi punsida hariba formula asi karigumba mapung phane apply tawba ngamlabadi punsida pukninggi eengtappa nungaiba fangba nattana punsida ahenba thakki thoudang kaya pangthokpada soidana mai pakpa ngamgani video asida ihangna panjakiba term life purpose ki matangda amadi pukninggi wahan thokleiba nungaiba karam haina phangani haibagi matangda henna akuppa mongda khangbininglabadi ayakna ijakiba Amazon India best selling lyric from the countryside to the boardroom pabibeyai haiba lyric asi Amazon website changbiraga lyric asigi ming type tobiraga order tobibe yagani aroibada puning chengna video asibu yengbibagi damakta thagachari video asibu kanaba amani khanbiragadi channel asibu subscribe tobiyu amadi isana nungsijaba miyoisingda link asibu share tobiyu thagachari